ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤ KIA ꯑꯃꯗꯤ PDFꯀꯤ ꯑꯁꯤꯕꯅ ꯋꯥꯏ ꯆꯥꯏꯔꯦ ꯃꯊꯪꯒꯤ ꯑꯞꯗꯦꯠꯇ ꯈꯥꯏꯗꯦꯝꯕ ꯈꯥ ꯉꯥꯟꯕꯗꯒꯤ ꯃꯊꯪ ꯂꯧꯈꯠꯆꯒꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯁꯨ ꯐꯪꯂꯦ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 28ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 4 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯂꯣꯏꯁꯤꯡꯒ ꯀꯥꯞꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯕꯥꯎ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯂꯣꯏꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕ ꯆꯪꯕꯗ ꯄꯠꯊ ꯄꯨꯝꯊꯔꯕ ꯂꯝꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯕ ꯍꯧꯔꯝꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯁꯨ ꯐꯪꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯍꯥꯏꯔꯤꯕ ꯉꯝꯐꯩ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯃꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯌꯥꯎꯔꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ KCPPWGꯒꯤ ꯀꯦꯝ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯉꯔꯥꯡꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯃꯐꯝ 3ꯗꯒꯤ ꯂꯥꯜꯍꯧꯕ 4 ꯐꯥꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ N Biren Singha ꯒꯕꯔꯅꯔꯗ ꯔꯤꯖꯥꯏꯅꯦꯁꯟ ꯄꯤꯁꯤꯟꯈ꯭ꯔꯦ ꯀꯨꯀꯤꯁꯨ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯩꯇꯩ ꯈꯨꯟꯗ ꯆꯪꯉꯒ ꯉꯛꯀꯛꯂꯒ ꯃꯩꯇꯩ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯃꯩꯇꯩꯁꯨ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯦꯔꯥ ꯇꯋꯦꯟ ꯁꯦꯠꯀꯦꯔꯥ ꯑꯦꯇꯦꯛ ꯇꯧꯕ ꯇꯥꯕꯅꯤ ꯁꯣꯛꯅꯔꯤꯁꯤ ꯂꯥꯟꯅꯤ ꯐꯤꯂꯝ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯁꯤꯗ ꯀꯩꯁꯨ ꯈꯪꯗꯦ ꯂꯥꯟ ꯑꯩꯈꯣꯏꯅ ꯍꯧꯈꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯛ ꯅꯣꯜꯂꯒ ꯈꯛ ꯂꯣꯏꯁꯤꯜꯂꯣꯏ ꯍꯥꯏꯅ ꯑꯅꯝꯕꯩ ꯇꯦꯡꯒꯣꯟꯒꯤ PR ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯝꯅ ꯊꯝꯃꯛꯂꯤ